ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜ ꯃꯈꯣꯏꯗ ꯋꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯨꯡꯁꯤ ꯁꯅꯥꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯤꯒꯤ ꯍꯩꯈ꯭ꯔꯕ ꯃꯥꯏꯕ ꯑꯁꯤꯒ ꯃꯥꯟꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯠꯇꯅ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯅꯨꯡꯁꯤ ꯁꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯑꯣꯏ, ꯍꯩꯇꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯩꯔꯛ ꯃꯥꯏꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯅꯅꯕꯅꯤ꯫ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯪꯁꯨ ꯅꯄꯥꯝꯗ ꯉꯁꯤꯃꯛ ꯍꯟꯈꯤꯕ ꯌꯥꯒꯅꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯂꯩꯈꯨꯖꯥꯟꯅ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯒꯅꯤ꯫ ꯑꯩ ꯅꯥꯕꯗ ꯐꯔꯛꯈꯤꯁꯅꯨ꯫ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯃꯃꯤꯠ ꯊꯤꯅ ꯌꯦꯡꯍꯟꯒꯗꯧꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤ ꯁꯅꯥꯅ, "ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯝꯕꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯕ ꯅꯪꯅ ꯃꯤꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯦꯋꯥ ꯇꯤꯜꯋꯥ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯅꯔꯤꯕꯅꯤꯅꯦ"꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯁꯅꯥꯅ ꯃꯤꯒꯤ ꯈꯣꯏꯗꯣꯛ ꯁꯤꯛꯀꯗꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯨꯝ ꯉꯥꯡꯂꯛꯄꯁꯤꯗ ꯕꯤꯕꯥꯔꯦꯜ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ, "ꯍꯩ ꯆꯠꯂꯣ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯁ꯭ꯋꯥꯏꯗꯒꯅꯦ ꯂꯩꯕꯤꯔꯅꯨ, ꯆꯠꯂꯣ꯫ ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯔꯣꯏꯗꯕꯅꯤ"꯫ ꯌꯦꯛꯅꯕꯒꯤ ꯃꯤꯆꯪ ꯆꯪꯕ, "ꯑꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯅꯥꯛꯇꯒ ꯆꯪꯉꯛꯀꯅꯨ"꯫ ꯑꯁꯨꯝꯅ ꯕꯤꯕꯥꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯁꯤ ꯁꯅꯥꯗ ꯆꯩꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯁꯅꯥꯁꯨ ꯕꯤꯕꯥꯔꯦꯜꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯁꯅꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯃꯌꯥꯝꯒꯤ ꯀꯨꯛꯅꯣꯝ ꯍꯣꯝꯅꯕ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯎꯏꯊꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯇꯨꯝꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ 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 ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ ꯕꯤꯕꯥꯔꯦꯜ, "ꯀꯔꯤꯅꯣ, ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯂꯩꯈꯨꯖꯥꯟꯅ ꯈꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯛꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯕꯥꯔꯦꯜꯅ, "ꯍꯩ, ꯀꯅꯥꯅꯣ? ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯩ ꯌꯥꯀꯨꯠ ꯀꯟꯈꯠ ꯉꯝꯗꯅ ꯂꯩꯔꯕꯁꯨ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ꯫ ꯅꯔꯤꯜ ꯂꯩꯔꯒ ꯈꯧꯔꯤ ꯑꯁꯤ ꯃꯦꯠꯂꯨ ꯂꯥꯎꯅꯦ"꯫ ꯑꯁꯨꯝꯅ ꯕꯤꯕꯥꯔꯦꯜꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯊꯣꯡꯒꯤ ꯋꯥꯡꯃꯗꯒꯤ, "ꯍꯩ ꯕꯤꯕꯥꯔꯦꯜ, ꯑꯗꯨꯝꯅ ꯂꯥꯎꯒꯅꯨꯅꯦ꯫ ꯑꯩꯅꯤꯅꯦ, ꯅꯪꯒꯤ ꯑꯣꯖꯥ ꯈꯩꯕꯥꯛ ꯁꯅꯥꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜꯅ ꯍꯧꯖꯤꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯨꯗ ꯅꯨꯡꯁꯤ ꯁꯅꯥꯁꯨ ꯃꯃꯤꯠ ꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ, "ꯍꯩ, ꯆꯠꯂꯨ, ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯉꯨꯆꯣ, ꯆꯠꯂꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯤꯕꯥꯔꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯗꯗꯤ ꯆꯪꯁꯤꯜꯂꯛꯇꯕꯤꯗ ꯐꯛꯂꯥꯡ ꯃꯔꯨꯝꯗ, "ꯏꯕꯨꯡꯉꯣ, ꯑꯩ ꯆꯪꯂꯛꯄ ꯌꯥꯕ꯭ꯔꯣ? ꯑꯩ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ, "ꯑꯣꯖꯥ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯍꯦꯛꯇ ꯆꯪꯕꯤꯔꯣ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯈꯩꯕꯥꯛ ꯁꯅꯥ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤ ꯁꯅꯥꯅ ꯐꯝꯅꯅꯕ ꯐꯤꯗꯥ ꯑꯃ ꯊꯥꯏ꯫ ꯇꯧꯔꯤꯕꯁꯤꯗ ꯅꯨꯡꯁꯤ ꯁꯅꯥ ꯏꯉꯛ ꯉꯛꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ, "ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ, ꯃꯥꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯁꯤꯅ ꯑꯩꯕꯨ ꯋꯣꯠꯂꯤꯕꯁꯤ ꯌꯦꯡꯉꯨ꯫ ꯉꯁꯥꯏꯁꯨ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯕꯨ ꯃꯍꯥꯛꯅ ꯀꯔꯦꯝꯅꯔꯝꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯐꯕꯁꯨ ꯉꯝꯂꯔꯣꯏ, ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯂꯩꯔꯒꯅꯤ ꯀꯥꯏꯗꯅ ꯃꯥꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯝꯂꯤꯕꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯉꯁꯤꯁꯨ ꯂꯥꯛꯀꯦꯗꯅ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯣꯖꯥ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥ"꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯉꯣꯟꯗ ꯁꯥꯎꯒꯦ, ꯅꯪ ꯂꯥꯛꯇꯕꯒꯤꯗꯃꯛ ꯆꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ꯫ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯅ ꯏꯂꯥꯏ ꯂꯥꯏꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯈꯨꯖꯥꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯃꯟ ꯈꯨꯝꯒꯗꯒꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯀꯔꯝꯅ ꯉꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯁꯦ, ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯆꯜꯂꯨ꯫ ꯅꯣꯡꯉꯥꯟꯕꯒ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯤꯗꯥꯛ ꯑꯁꯤ ꯍꯦꯛ ꯊꯛꯈꯤꯕꯒ ꯅꯪꯒꯤ ꯅꯁꯥꯗ ꯂꯥꯡꯉꯝ ꯐꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯀꯌꯥ ꯑꯃ ꯐꯪꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯣ ꯅꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯂꯥꯎ ꯈꯣꯡꯗꯕꯤꯗ ꯇꯨꯃꯤꯟꯅ
ꯂꯩꯒꯗꯕꯅꯤ ꯅꯍꯥꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯔꯣ ꯑꯣꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯃꯍꯨ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯠꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤꯀꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯃꯛ ꯇꯧꯔꯛꯂꯒꯅꯤ ꯃꯗꯨ ꯅꯍꯥꯛ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤꯀꯣ ꯅꯪ ꯉꯝꯒꯅꯤꯗꯅ ꯏꯕꯣ ꯑꯣꯖꯥ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯋꯥꯅꯤ ꯐꯔꯦ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯆꯜꯂꯣ ꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯚꯥꯔꯦꯜ ꯍꯤꯗꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯤꯛꯂꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯥꯅ ꯃꯅꯝ ꯅꯝꯗꯨꯅ ꯂꯩꯔꯅꯨꯅꯦ ꯀꯣꯛ ꯊꯛꯆꯤꯟꯈ꯭ꯔꯣꯅꯦ ꯅꯝꯊꯤ ꯍꯥꯏꯗꯨꯅ ꯊꯛꯂꯣꯏꯗꯣꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯌꯥꯅꯤ ꯑꯩ ꯊꯛꯆꯔꯒꯦ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯊꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯚꯥꯔꯦꯜ ꯃꯍꯥꯛ ꯃꯍꯤ ꯑꯗꯣ ꯒꯔ ꯂꯣꯏꯅꯃꯛ ꯊꯛꯆꯤꯟꯈ꯭ꯔꯦ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯍꯤ ꯑꯗꯣ ꯃꯍꯥꯛꯅ ꯊꯛꯆꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯝꯒꯨꯝꯅ ꯅꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯅꯥꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯈꯪꯂꯤ ꯃꯄꯨꯡ ꯐꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯤꯚꯥꯔꯦꯜꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯚꯥꯔꯦꯜꯅ ꯅꯨꯡꯁꯤꯠꯁꯅꯥꯗ ꯌꯦꯡꯂꯒ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯑꯣꯖꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯅꯣ ꯈꯔ ꯁꯤꯜ ꯂꯥꯡꯉꯨꯅꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯁꯤꯜꯂꯨꯔꯒꯅꯨ ꯑꯩ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯌꯧꯍꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯅꯪꯒꯤ ꯅꯁꯥꯗ ꯂꯦꯡꯕ ꯊꯤꯟꯕ ꯆꯤꯛꯄ ꯅꯥꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯐꯗꯨꯅ ꯅꯪꯒꯤ ꯅꯁꯥꯁꯤꯅ ꯇꯨꯝꯂꯨꯔꯒ ꯍꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯈꯥꯡꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯍꯦꯛ ꯇꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯆꯣꯞ ꯊꯥꯕꯤꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯒ ꯕꯤꯚꯥꯔꯦꯜ ꯑꯣꯖꯥ ꯅꯪꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯏꯕꯥꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯅꯪꯒꯤ ꯂꯩꯈꯨꯖꯥꯟ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯑꯃ ꯑꯣꯏꯔꯛꯂꯣꯏꯗꯣꯔꯤ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯩꯕꯥꯛ ꯁꯅꯥ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯁꯅꯥꯅ ꯕꯤꯚꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯊꯣꯡ ꯍꯥꯡꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯄꯔꯞ ꯆꯪꯉꯛꯂꯒ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯛꯂꯝꯂꯤꯕꯗꯨꯕꯨ ꯊꯋꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯚꯨꯠ ꯄꯦꯠꯀ ꯍꯥꯏꯅꯕꯗꯨꯔꯣ ꯀꯗꯥꯏꯗꯒꯤ ꯚꯨꯠ ꯄꯦꯠꯅꯣꯅꯦ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯃꯥꯅ ꯂꯥꯛꯂꯝꯂꯤꯕꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯅꯪꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯂꯤꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯅꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅꯤ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯩꯅ ꯊꯛꯆꯜꯂꯒꯦ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯅꯪꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯏꯁꯤꯡ ꯊꯥꯕ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨꯀꯣ ꯀꯥꯎꯔꯤ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏ ꯃꯍꯤ ꯑꯁꯤ ꯍꯦꯛꯇꯃꯛ ꯊꯛꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯛ ꯆꯤꯛꯄ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯔꯛꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯡꯁꯤ ꯁꯅꯥꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯁꯥꯁꯤꯕꯨ ꯀꯔꯤꯅꯣ ꯌꯍꯨꯝ ꯉꯥꯡꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏꯅꯦ ꯑꯩꯒꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯀꯔꯤꯅꯣ ꯈꯨꯗꯥꯡꯒꯁꯤ ꯉꯪꯁꯤꯜꯂꯛꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯕꯤꯚꯥꯔꯦꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯤꯡꯕꯒꯤ ꯁꯛꯇꯤ ꯑꯃ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯤ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤ ꯁꯅꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯇꯨꯃꯤꯟꯅ ꯂꯩꯌꯣꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯚꯥꯔꯦꯜ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯃꯩꯒꯤ ꯃꯅꯨꯡꯗ ꯂꯨꯗꯨꯅ ꯂꯩꯔꯕꯒꯨꯝ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯊꯤꯛꯂꯛꯂꯤ ꯑꯗꯨꯕꯨ ꯕꯤꯚꯥꯔꯦꯜ ꯃꯈ꯭ꯌꯥꯠ ꯀ꯭ꯔꯛ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯤꯡꯅ ꯎꯟꯁꯥ ꯈꯣꯛꯅꯕꯒꯨꯝ ꯑꯀꯟꯕ ꯆꯩꯅꯥꯈꯣꯜ ꯐꯪꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯤꯚꯥꯔꯦꯜ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯂꯩꯈꯨꯖꯥꯟꯒꯤ ꯃꯊꯛꯇ ꯂꯝꯅꯤꯟ ꯈꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯩꯅꯥꯈꯣꯜꯁꯤꯡ ꯑꯗꯨ ꯈꯥꯡꯖꯤꯜꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯄꯨꯝꯅꯃꯛ ꯃꯇꯠ ꯊꯗꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯅ ꯑꯣꯔꯣ ꯆꯦꯟꯊꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯡꯖꯕꯗꯅ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯗꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯤꯚꯥꯔꯦꯜꯅ ꯈꯪꯂꯦ ꯃꯗꯨꯗꯤ
ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯍꯤꯗꯥꯛ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯩꯔꯒꯗꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯄꯨꯝꯅꯃꯛ ꯑꯁꯨ ꯍꯤꯡꯅ ꯁꯦꯒꯥꯏꯗꯨꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯚꯥꯔꯦꯜ ꯃꯃꯥꯏ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯄꯥꯛꯊꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯚꯥꯔꯦꯜ ꯃꯍꯥꯛ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯕꯤꯚꯥꯔꯦꯜꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯤꯚꯥꯔꯦꯜꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯇꯣꯞ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯂꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯚꯥꯔꯦꯜ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯁꯅꯥꯅ "ꯈꯔ ꯐꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ "ꯈꯔ ꯐꯔꯦ. ꯍꯧꯖꯤꯛꯀꯤ ꯆꯩꯅꯥ ꯈꯣꯜ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦꯗꯅ. ꯐꯔꯦ, ꯆꯠꯂꯣ, ꯏꯁꯤꯡ ꯑꯏꯪꯕ ꯈꯖꯤꯛꯇꯪ ꯊꯛꯀꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯡꯁꯤꯁꯅꯥꯅ "ꯏꯁꯤꯡꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯚꯥꯔꯦꯜꯅ "ꯍꯩ, ꯃꯁꯤ ꯌꯥꯔꯣꯏꯅꯦ, ꯆꯠꯂꯣ, ꯆꯥꯛꯈꯨꯝꯗꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯀꯠꯂꯨ, ꯆꯠꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯁꯅꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯕꯤꯚꯥꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯐ ꯑꯄꯨꯟ ꯂꯩꯇ꯭ꯔꯦ ꯈꯜꯂꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯇꯨꯝꯂꯨꯕ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯋꯥꯟꯊꯔꯨꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯪꯉꯝꯗ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯈꯪꯕꯒꯨꯝ ꯃꯁꯥꯗ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯚꯥꯔꯦꯜ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯕꯤꯚꯥꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯩꯕꯥꯛꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯝꯂꯨꯔꯒꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕ ꯌꯥꯔꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯕꯤꯚꯥꯔꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥ ꯏꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯤꯚꯥꯔꯦꯜꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯁꯤꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ "ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯚꯥꯔꯦꯜꯅ "ꯍꯩ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯅꯦ. ꯀꯩꯗꯧꯕꯒꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯇꯥꯔꯤꯕꯗꯨꯕꯣ? ꯁꯦ, ꯁꯤꯗꯩꯁꯤꯗ ꯐꯝꯃꯨ. ꯑꯩꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯊꯥꯖꯈꯤꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯔꯒꯅꯤ. ꯑꯗꯨꯒ ꯅꯪꯅꯅꯦ, ꯀꯅꯥ ꯑꯃꯠꯇꯗ ꯑꯩ ꯑꯁꯤ ꯅꯥꯕ ꯐꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ. ꯐꯝꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯃꯁꯥꯗꯣ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ. ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯑꯅꯥꯕ ꯍꯪꯂꯛꯂꯕꯁꯨ ꯑꯗꯨꯝꯅ ꯈꯨꯝꯒꯗꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ, ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯑꯅꯥꯕ ꯑꯃꯒꯨꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ. ꯑꯩꯁꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯒꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯚꯥꯔꯦꯜ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯈꯩꯕꯥꯛꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯅꯣꯡ ꯉꯥꯟꯒꯗꯕ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯕꯤꯚꯥꯔꯦꯜ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯕꯤꯚꯥꯔꯦꯜꯅ ꯑꯗꯨꯝꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯅꯨꯡꯁꯤꯁꯅꯥꯁꯨ ꯕꯤꯚꯥꯔꯦꯜꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯕꯤꯚꯥꯔꯦꯜꯅ ꯆꯠꯈꯤꯕꯒ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯁꯅꯥꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯗꯤ ꯕꯤꯚꯥꯔꯦꯜ ꯊꯣꯡꯒꯥꯜꯗ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯁꯅꯥꯅ "ꯑꯁ, ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯕ ꯅꯪꯍꯧꯗꯦꯗ." ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯡꯁꯤꯁꯅꯥ ꯂꯩꯍꯧꯔꯤ꯫ ꯕꯤꯚꯥꯔꯦꯜ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯒ ꯈꯣꯡꯄꯥꯛꯇ ꯁꯠ ꯅꯥꯟꯈꯤ, ꯑꯗꯨꯒ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕꯗꯗꯤ ꯑꯃꯥꯏꯕ ꯈꯩꯕꯥꯛꯁꯅꯥꯒꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯤꯚꯥꯔꯦꯜꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯕꯤꯚꯥꯔꯦꯜ ꯃꯍꯥꯛ
ꯑꯃꯥꯏꯕ ꯈꯩꯕꯥꯛ ꯁꯅꯥꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥ ꯇꯞꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯤꯕꯥꯔꯦꯜꯕꯨ ꯍꯦꯛ ꯎꯕꯒ ꯇꯣ ꯑꯗꯨꯅꯤꯗꯅ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯩꯔꯝꯂꯒꯅꯤ ꯈꯪꯂꯝꯂꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯖ ꯍꯩꯖꯔꯦ ꯃꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕꯗꯤ ꯑꯩꯅ ꯇꯝꯕꯤꯔꯒ ꯈꯪꯒꯗꯕꯅꯤ ꯁꯦꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯒꯤ ꯑꯩꯅ ꯁꯥꯔꯤꯕ ꯂꯦꯡꯊꯧ ꯑꯃꯗꯤ ꯂꯤꯅ ꯄꯨꯜꯂꯒ ꯁꯥꯔꯤꯕ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯂꯣ ꯐꯛꯆꯦꯠ ꯑꯁꯤꯗ ꯅꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯅꯍꯥꯛꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯤ ꯅꯍꯥꯛ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯃꯒꯨꯝꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯔꯣꯏꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤꯃꯛ ꯍꯩꯒꯗꯧꯔꯤꯕꯅꯤ ꯇꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯁꯥꯒꯠꯂꯒ ꯐꯝꯒꯗꯕꯅꯤꯀꯣ ꯐꯝꯃꯨ ꯐꯝꯃꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯁꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯍꯩ ꯑꯃꯗꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯒꯤ ꯑꯣꯏꯕ ꯃꯍꯩ ꯍꯩꯒꯗꯧꯔꯤꯕꯅꯤ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯐꯝꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯕꯤꯕꯥꯔꯦꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗꯁꯨ ꯇꯝꯕꯤꯕ ꯑꯃꯗꯤ ꯈꯪꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯂꯦ ꯁꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯄꯥꯏꯌꯨ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯁꯤꯡꯅꯤꯡꯂꯤꯕ ꯅꯪꯅ ꯍꯩꯅꯤꯡꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯂꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯅꯉꯣꯟꯗ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯈꯩꯕꯥꯛ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯕꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯗ ꯁꯠ ꯇꯤꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜ ꯄꯨꯡꯉꯛꯉꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤ ꯈꯩꯕꯥꯛ ꯁꯅꯥꯒꯤ ꯃꯈꯨꯠꯇꯣ ꯅꯣꯡꯃꯇꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯩꯕꯥꯛ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯈꯨꯅꯝꯒ ꯈꯨꯕꯥꯛꯀ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯕꯤꯕꯥꯔꯦꯜ ꯄꯨꯡꯉꯛꯉꯛꯈ꯭ꯔꯤ ꯑꯩꯅ ꯂꯣꯏꯅꯔꯤꯕꯁꯤꯕꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯅꯈꯨꯠ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯈꯩꯕꯥꯛ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯕꯥꯔꯦꯜ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅꯁꯨ ꯅꯤꯛꯂꯛꯂꯤ ꯆꯤꯡꯊꯦꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯑꯉꯧꯕ ꯂꯩꯆꯤꯟꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯌꯥꯅꯨꯡꯗ ꯆꯪꯉꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯤꯕꯥꯔꯦꯜꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯥꯜ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯒꯤ ꯃꯍꯩꯁꯤꯡ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯕꯤꯕꯥꯔꯦꯜ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕꯗꯨ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯒ ꯑꯉꯧꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯤꯔꯥꯜꯂꯝꯕ ꯊꯋꯥꯏꯁꯤꯡꯅ ꯉꯝꯒꯗꯕ ꯍꯩꯒꯗꯕ ꯃꯍꯩ ꯑꯗꯨꯃꯛ ꯅꯉꯣꯟꯗ ꯄꯤꯔꯤꯕꯅꯤ ꯆꯪꯍꯜꯂꯤꯕꯅꯤ ꯑꯉꯧꯕ ꯑꯗꯨꯕꯨꯅ ꯈꯣꯏꯌꯨꯝ ꯂꯥꯏꯁꯤꯡꯅ ꯍꯩꯒꯗꯕ ꯃꯍꯩ ꯑꯗꯨ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯑꯁꯨꯃꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤꯒꯨꯝꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯩꯅ ꯃꯍꯩꯁꯤꯡ ꯑꯁꯦ ꯄꯤꯔꯝꯂꯤꯕꯁꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯇꯝꯕꯤꯔꯤꯕꯅꯤ ꯑꯩꯅ ꯅꯝꯗꯨꯅ ꯇꯝꯕꯤꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗꯁꯨ ꯃꯍꯩ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯆꯥꯅꯁꯨ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯑꯍꯜ ꯑꯣꯏꯔꯛꯇꯨꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗꯤ ꯁꯤꯕ ꯅꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯃꯍꯩ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯁꯤꯕ ꯌꯥꯗꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯥꯔꯦꯜꯅ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯣꯛꯀꯤ ꯂꯣꯔꯦꯜ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯈꯩꯕꯥꯛ ꯁꯅꯥꯅ ꯂꯣꯔꯦꯜ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯂꯣꯔꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯦ ꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯂꯦꯝꯍꯧꯔꯤꯕ ꯈꯔ ꯑꯁꯤꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯒꯤ ꯋꯥꯅꯤ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯊꯋꯥꯏ ꯀꯟꯕ ꯊꯥꯡꯖ ꯑꯃꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯄꯨꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯁꯛꯇꯤ ꯂꯩꯔꯕ ꯁꯥꯊꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄ ꯌꯥꯗꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯂꯒ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀꯜꯂꯕ ꯊꯋꯥꯏ ꯑꯗꯨꯒ ꯄꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ
aduna airi afam marang khangdana adumak chatkhirgani mangkhirgani kadai leirigudubuno haibu suida khangba ngamdi phare masina wafam mu oiraga naha haujitina yumda hallo aduga nahana thengnagaduriba amaiba laikhujan haibudo thengnaruru aduga wafam amana kariguma matamda laikhujana nang amati nangi nupi angang singda soidanamaki khudong thiba tahalakpa haibusimadi soidrabani adubu nahak dilewa mantra khara khangjabani na maduguma thabak adudi nangonda karisu oiraroi aduga maruwaina nahaki nupi da soidanamaki khudong thiba kharadi tarakpa yari aduna chekchalu phare phare chatlo asom na harakpada pibarel su hoi oja ai chachare hairamlaga mahak mayum jonguna balakli asom na tawduna pibarel na mahak mayum jorokpadu thoina kuihogdi ngahak da dumak jawri makhongna chatpada matam ase nonga phum tarokli mi khar khar sogut narakpa matamni matam maruda nuksi sana kalisu khanghandana pibarel changaklaga phamongda longna hiptharaga anaba sadun laikhrei nong pongan ngalei nuksi sana na mikap tholokpada pibarel phamongda hiplaga leirami madu ubada nuksi sana punga ngai karma matamda changaklaga karma matamda tungkhribano haiba mahak karimata gyan taja hodi masigi matung pibarel na ai ngarang haikhibudo kawba yadi ko asom na hairaga pibarel ahing tumlak tabaki nungaina tumkhri mataw asom na nuksi sana na pibarel ki anaba hangba lakpa miyu singta pibarel anaba henjali kuiraroi haiduna paw sandokli mayamna su nuaite sonari nakal amaromdana laikhujan haujikti mahaki yingna tingkhang oiramba pibarel su hedona he chandura laikhrabani na mahana pamliba thabak adu horai numidang taki hauragi aina khwaidagi hena sakti leraba sathiraba lairu kokadu kauthok haiduna mahana mabukningda lepkhri masigi matungda mahaksu lewa mantra kaya sonduna karigumba thabak ama paikhatnabagidamakta makhoi gi yumgi mamangda khara thapna leiriba sauraba labuk matai gi wapal adomda lakli wari asigi tara supa tangkak matang swaida losinjari mathangi tangkak chinta kari kamdorokpagi haibidu mayam punna mungai minarasi mayam boroi bada mukkahanna khurumjari